achouba operation amada Chhattisgarh gi Bijapur District ki manung chanba Lendra village ki manakta leiba Umang Amada Ngasi Ayuk security force ka Khut Thoknabada Maoist mapalai Leikhidre Khutsu khutlai kya phagatpa ngamkhre operation adu ngasi ayuk pung 3 rom taba duaida district reserve guard special task force central reserve police force CRPF amadi commando battalion for resolute action cobra gi apunba team amana chathakibani operation adu mari leinana Bijapur district ki Vaster region gi IG Sundaras nahai mafam asida naxal gi senior leader ama oiriba Lengang na mahaki mathata lupa lag ni pu hen bagi liwat lauthokhraba papa raw koba MUSC leire haibagi akaknaba pawma fangbadagi security force na operation asi chathakibini haina phongdoki operation adu da security force ka Khut Thoknabada Maoist mapan sikhi loinana light machine gun yauna tongan ba khuchuklai kaya ma fagatki hauze su mafam aduda makhata na operation chathari hairi panba yabadi Bijapur district ki manung chanba Vaster haiba mafam asi Maoist singna khutlingba mafamni chahi asi gi manungda tongan ba thodok singda security force na Maoist nifu mathogi mathata hatkrai amaramda Maoist singna Mars thadagi tactical counter offensive campaign chathaduna makhoi gi thabak thoram sing kankhalakli hairi mamangda su Mars tagi June fawbagi matam asida Maoist singna security force singda attack kayarak chatharaki hairi